Minuthong Hatta Mana-Ingkhol ground Chathariba and Rak Suba State Level 9 Main A Side Tennis Ball Cricket Tournament 2025-26 king sa SANAKHIBA TONGAN-TONGANBA MATCH-SINGDA MRR Hatta AMADI Street Gangs MOIJING PAAK-KHRE Minuthong Hatta Golapati Athletic Union MHGA na sinduna Chathariba Cricket Tournament aduda TONGAN-TONGANBA Cricket Team Kunmari na sarug yaraga group mari thokna khaidokduna athoi hen tanari ngasi Nipalni Chanba Numiki SANAKHIBA hanba match da MRR Hatana BCC mayang Imphal Buran Nipanda Maitiba Bikre match aduda mai pakraba MRR gi Priona man of the match da ki tournament asigi ngasi SANAKHIBA ni suba match su MRR Hatana All is goal Mana-Ingkhol Buran kunithoy da Maitiba Biki match aduda mai pakraba MRR gi Priona amuka hanna man of the match ki mana funky lonena tournament asigi ngasi SANAKHIBA hum suba match tana Street Gangs MOIJING na SM Play Hatabu Run Kuntrama Banda Maitiba Biki match aduda mai pakraba Street Gangs ki hasit na man of the match taki Mari suba match SANAKHIBA da su Street Gangs MOIJING na JF Royals Hatabu wicket tareta thoibangam ki mai pakraba Street Gangs ki Sek Jakir na man of the match ki award fangba ngam ki bani